Allahgi Rasulki mathakta tahajjud ki namaz sonbasi faraz oirame mahakmondadi madi Allahna kokpi khraba yabi khrabni duna ado nungaina tummona Allahna tumhanbe yaiba no nangi ummattadi wagane nangna hairasu nangdi sondabi yarona Allahgi Rasulki mathakta tahajjud ki namaz sonbasi faraz ne Allahgi Rasulki mathakta Eikhoida khakta oidabo yan Eikhoida su oigedabdo Allahgi Rasulna Eikhoi si adukki matik nungsiba duna Allahgi Rasulna hek eikhoigidamk warambasi ummat ki sigidamk warambasi Allah da mafam matam khuding hek siramdai gi matam sigi sida fawba ya rabbi ummati na hairagane ba Allahgi Rasulna hankisi kari gumba matamda Allahgi Rasulna ummat ki damakta kappaga laikhipsida numit chupa Allahna hayu Muhammad nangna apamba singdu hayu an haipanda ya rabbi ummati aigi ummat sikari oigedamo ya Allah aigi ummat ki damakta ina loinamak Eikhoi damakta Allahgi Rasulna laithohan biramameba Hazrat Musa alayhi salam gi matamda aina ngasai hujik su haikredana makhoida Allahna Taurat direct asmandagi Allahna hukam thatre hairibo hukam singduda larikta iramning khoidu loina mohoina amal tawgadam mohoina pangera mahoigi matamda guna tawre kana gumamna arotpa amamba hingda guna gi thabak am tawrure nongalakpa kana magi thongjinda iraga lerangane sigi ni sigi guna si tawkrena phi sida amangba machet am totkreba ado amangba machet tot ki phi du kakthat khidami suba ganda sengamdi Eikhoigi hakchang da sida amangba machet am totkreba aigi hakchang da totliba amangba machet totliba sawandu kakthat khidami chamthoga singningai gi jariya leramde adukki matik shariat si sakht oiramme adumaina Allahgi Rasulna Eikhoigi ithakta lakadaba awaba sing khuding maktagi ngasi hujik eikhoina gunagi thabakta adom pungun mari gunata tawra leiba mapunsi chupa sida nama sajdam ta dabida panganne na leiri sumyamum leiba natrane sida su ngasi phobda Allahgi azab achauba Eikhoigi ithakta laktri se karigi damakta no hai matamda Allahgi Rasulna Eikhoigi damakta kappaga mamangi ummat singda Allahna tharakhiba azab singdu adu singdu ningsingaga Allahgi Rasulna kappaga Allah aigi ummatta adugumba azab thabigano na kappaga haijarambado adunne bangasi Eikhoida Allahgi achoba azab amta laktisi mamangdadi Hazrat Nuh alayhi salam gi matamda ising ichaw laaga tumna lupkrimi adumain tawduna nabi khuding makki matamda dunya dagi hona azab lakhiba bani Israel sidadi Allahgi azab si makhan gi azab ne balakrisi igi azab hangoi gi azab adumain tawduna makhan gi lakrimi ba Adubo Allahgi Rasulna kappaga tawramba dua singi barkattagi Eikhoida adugi azab su laktraba adudagi amakka hallaba matungda hayeng Eikhoina Allahgi manakta hallaba matungda sune nabi khuding maksi mai magi khak masagi khakta khallaga lerangani magi ummat ki dilairadana magi masasi khakta Allahna kanbigadra kanbiroidraina kidar lerangani nabi khuding Eikhoina warida tadro Kyamat ki numita mi singsi loina Hazrat Adam alayhi salam gi manakta chenjal laga hairuni nangde Eikhoi pumnamakki ipai puni nangondagi hawdora khrimi aduna nangna Allah da amta haijabiyu Allah da hisab kitab si hawron haijabiyu hai matamda Hazrat Adam alayhi salam na kariyen hairakani aina ne ai isasi huji kiragani lairisi Allah na aigi aranba ma aina soi khibdo adu farak kadra aina ai kiraga lairi men hairakadorme aina jannatta Allah na charu no na haiba potto aina charu budu adugi Allah na ngasi aingonda hanga adi ai kari paukhum pigidormo khangde na ai kiri mena haigana ai Allah da kaimta haiba ngamon na saki raga leirangmane Hazrat Nuh alayhi salam gi manakta chatlu madi Allah ga yamna naknabani mangonda hairu to na thujellakani Hazrat Nuh alayhi salam gi manakta lakpa kanda su Hazrat Nuh alayhi salam adumai tawduna Allah na mamangda tharakriba nabi khuding maksi magi kom gi dilairadana ma masa gi loina kiraga leirangani
Matamduda dunyada lairingaidassu ya rabbi ummati na eikhoigi mathakta awaba laktaningaigi eikhoigi mathakta allahgi azab laktaningaigi sugumba dua sikta tawraga mapunsi lelamaba nabidu adugidu hayeng kayamat ki numittasu eikhoy mayamna changaga yengu matamda sajdada leirangani aduga ya rabbi ummati na kappaga leirangadu allahgi nabisi Eikhoi ummat eikhoigidamkta aduki matik khanbasi dunyada su khalamaba hayeng akhiratta su khangadori khanbasi karai pho khangani haiba matamda allahna haugatlo Muhammad nangi apamba karino hayo na hangakri pho sajada legidorni adu sajdasi adum leiraga ya rabbi ummati na legidormi Allahna haugatlo nangbo nangi apamba du hairo hai matamda haugala aga sumana ahan bhagi bo ya rabbi ummati Allah aigi ummat ki kari oigidori man hisab lawba haurani adugi matungda sune Allahgi Rasul jannat hekta changkharoi Allahna nang jannat chango ina changhan khipam tamda Allahgi Rasul jannat chango yaro dori aigi ummat jahannam gi maida cha aga lairaga ai ka maina jannat changadol mo Allah gi mamangda ka ya Allah aigi ummat in hai matamda Allah na haigane ba fare chalo dudi nang jahannam da nangi ummat ki sugumba si amal si tor mami si nang lokhala uro na haigane harau chelaga hairi sing du lokhala urani aduga Allah gi mamangda gi jannat adu sing du changhan khara matungda ya Allah aigi ummat ki miyo kharasu jahannam dali hauri adu taga in hairaga hek ummat ki miyama jahannam dal lairi ba foba Allah gi Rasul jannat changda Allah da haijaraga Allahgi Rasul gi ummat ta lakhriba mi pum khuding mak jisne amak khaktang mapun sida kalima solamba midu adudu foba jannat loina pujallam matungda ne ba Allahgi Rasul jannat changgadawis adugi amna eikhoigi damakta nungsibirami ba Rasul do adudugi safat thamdaba oigena ne ba ngasi buhot ki lupa changa lisingi eikhoina wasak sais nate ba khanse ba ai buhot pira seba buhot pibadu thamkhro pidabadu thamkhro jis nabina magi thamoi sida Hazrat Aisha na ne nahallamaksu aina hai khiduni Hazrat Aisha gi riwayat ki mafhumda karen hai Allah gi Rasul gi thamoi manak sida nakchan bakanda eikhoigi sa alauba manamdu adudu nammi sida thabak maya sida sumain thambaganda sa alauba manam nammi karigino Allah gi Rasul di Allah na mabu hek nabi oidringai gi mamangdagi masadi ko thok cham thokpiramne ba mahaki damakta dunya Allah na semi meba mahaki damakta ne ba Allah na numit tha thawa michak semi basi Allah gi Rasul si Allah na dunya da tharge na khanbadagi ne ba Allah na dunya semi ba hazar aduk yamba kainat pumna maksi Allah na semdokri si Allah gi Rasul gi damakta ne ba mahaki damakta masagi oinade karimta awaba fikar oiningai gi leibana te banatrane Adubo magi thamoi manakta nakchan bada Hazrat Aisha na hairimi Allah gi Rasul gi thamoi manak sidna nakchan bada sa alauba manamdu namaena karigino ummat eikhoigi damakta magi thamoi da achakpa maichak to aduduna ne sa alauba manamna dum chak aga eikhoigi leibuda adugi manamdu la hai sahabai kiram singsina amak Allahgi Rasul si sahabai kiram singsin aduki mati nungsiba Allahgi Rasul gi macindagi thogakhiba wa khuding maksi amma phoba manghandaba Allahgi Rasul na sitorak pa matin si leibak tahan banateba Allahgi Rasul na waju torak patay tarak pa ising si leibak tahan banateba aduki mati Allahgi Rasul bu shenaraga layrimeba aduki nungsibado aduki maraktagi Allahgi Rasul si matam khara sahabai kiram gi mamit uraktreni sahabai kiram sing ngaudre chenare karino karai leikhamo Allahgi Rasul karai leikhre Allahgi Rasul karai leikhre na matha sana don koi thi nare mo koi sing ngaudre chenare adugi matam du dane ba Allahgi Rasul na mayam maraktu dagi hando aga karai da sahabi yam gi karida chatlaga khet amada habdi labuk lamhangam da phammaga ummat ki damakta kaptana leiram badu urene sahabai kiram sing ya Allah aigi ummat ki damak
yalla aigi ummat aina han khara matungda aigi ummat ki kari oi hogadamo aigi ummat ki kari oi hogadamo na Allah gi mamang da kaptan leiramme Allahgi Rasul adugi matamduda Allahgi Rasulna ummat ki damakta haijarak po khuding maksi Allahna loin Allahgi Rasul da fare nang na adu hardi fare nang na adu hardi aigi nungsiba nang na pamadi aigi nungsiba nang na pamadi Allah loin birakribo aduna ne bangasi eikhoi da haidrane eikhoina guna sina eikhoigi guna sina samandargi isingsi muk yamna guna si leikraba adugi matungda Allahgi Rasulgi ummat Eikhoi si nagdi kanagumba miyamagi magi gunasina samundargi ising sema yamna laikhraba adugi matungda su amak khaktang mana thamoi sengna Allahgi maikaidu onjallaga ya Allah ai lanjakhre aibu kokpiyo na hai matamda mana tawkhiba guna khuding makto loina mak muthat khigani suktau tawramdabga chapman hangani hairi Sigi berkat sigi eikhoina phangiba inam si kanagi berkat tagino Allahgi Rasulgi duagi berkat tagineba mahakna kapcharambado eikhoigidamk khalambado adu mayamdugi berkat tagineba Allahgi Rasulgi berkat tagineba eikhoina phangisi mamangi nabisingi ummatta Allahgi azab lakhi aigi ummatta di Allah azab thabirakanu Allahgi Rasul mafam matam khuding makta kapagata lelaba ummat eikhoigidamk mapunsi kapagata loijan khraba siramdai su kapaga loijan khraba mafam matam kaya da Allahgi Rasulgi kapkhibagi ummat kidamak ahing nungsoiba tungkhidaba aduk yamna warmmi ba nabido hayeng hajj kausargi matamdasu mipong khuding maksi ising si khawrang bada sigidam khoi chenaba matamduda Allahgi Rasulda makhutna pairaga ngairaga leiramgodorni saraba maraktuda aigi ummat sing sene ising pithakadorneba adade hajj kausargi ising pithakpai na hairido Allahgi Rasulna awaba matamdo adugi duda magi ummat amkhoi si ising elaga pithakadorneba masagi makhutna adugi nabi ummat ki miyama jahannam da leiri foba jannata changwa haibdai changoi aigi ummat ki mi jahannam da lehawga ai kamai changgadormon hairag miyama hek leiri foba changdabida pu loina pukhatlaga changgadorba nabido adugi safatta ai chandabu oijagena ai lupa 500 singi aigi chindagi thogakpa ngammise si aigi iman si karai wai yawkhaga iman aina haidora ibawa aigi nabigi safat phangdabu oigena aigi chindagi thokpa ngama ise nabigi safat tu aigi dunya da su hujik aigi nabiduna kapamdaba taragadi aigi nabiduna eikhoigidamk niramdaba taragadi ngasi eikhoina tawriba guna eikhoina tawriba phattaba mayamse sigi si Allah na laibak si kayarak mathak makha onthorakhiba yarani achau guna eikhoina tawraga leirimeba pung kun mari si eikoi guna ta punsi lelaga leiba matamsida sidasu Allah na magi rahmat tharak palepa nateba eikhoigi lekai da rahmat leptabi tharakmeba si karigi barkat tagino Allahgi Rasul do adugi nabi duna Allahgi damakta eikhoigi damakta kapamba mayamdo adugi barkat tuneba hujik eikhoina phangaga Allahgi azab tagi eikoi hingaga leirisi Allahgi Rasul dugi kapamba dugi barkat tagineba adugi nabi dugi safat ai yaudaba oige na hairaga aina lupa 500 lising laurisi aigi iman yauribra khoigi phattaba wakhadisi sini Allahgi Rasul sallallahu alaihi wasallam na hairammi kariyena kayamat ki mayada kayamat maya oirakpa matamda miyoiba singse lupa paisa kharagi ai isagi iman gi soda tawthoamgani iman si yonthoamgani lupa paisa kharagi damakta iman yonthopada akiba leiro oin haibado adugi matamdo hujik yam lappa natreba eikhoigi mangdo uda leirame fitne ki dor fitna makhan gi fitna thogikpa matamdo adugi dudaina Allahgi Rasulna hairambadu hujik maksi eikhoigi matam sidaneba ngasi oiriba phibamsi hayeng kari oigidor masi eikoi khudimuk amta haiba ngamdeba natrane fitna si eikhoigi amak phauba haibadi itihas ta dunya si leirakpadagi amak phauba thoktriba thodok ngangtaneba anaubaneba hujik thogaisi angakpa thodok ngangtaneba thogaisi adu suk yamna jahalat ki oiraba matam sugi matam sida eikhoina Allahgi damakta punsi lenba matamda Allahgi
din amadi rasul gi tarika sida punsi lenba matamda mina aikhoida noknagadorime noknagadorime haibsi noknaba matamdu yawrame hujik noknarameba hujikti na khoidi yumdagi thoktabagi imung manungda Allah gi apamba ibadat tawbada noknabidabagi waneba hujik Allah gi lambi dane nan haktang numit mari ni tang numit tara ni tang jamata thoise aikhoigi tungda lonaba mayamam yawrimeba aikhoigi musalman gi manungdagi neba mathau lei tabsadana thabuk sufam lei tabsadana se koi chatchatari se haiba yawrimeba aduna dinda aina aisigi din sida amal tawba matamda miyamna noknarakpa matamdo aina haibado hujik yawrameba sigi matam sidagi neba eikhoina khajitang tawba matamda Allah na chauna sawa pigadawrise maramdi mina noknaraba matam oirameba hujikte sina masu tawrisini as moisu tawdena mayamgi ingnaraga aisu leiba taragadi ngasai gi mayam dui marakta dum aisu chankhidormeba mayam tawbra tawdabra adu ai engba hujik matam natreba maramdi musalman singi ko marakta ai leiribani aduna musalman lomkhoisina tawba singdu adu khakta aisu tawgadame haiba taragadi hujik leiriba sidadi eikhoigi musalman singsidhi maming khaktra ngairameba aduna ma khoina kari tawrimo haibadu natteba Allah gi rasul gi sunnat aigi punsida karam ba yauri Allah gi rasul gi sunnat karam ba aingonda gi nanthoi Allah gi rasul na karam ba sunnat tawrammi karam ba sunnat aingonda gi nanthoi mo ai ngasi karam ba sunnat ta amal tawsige ai hayeng karam ba sunnat ta amal tawsige na aina thira ga sunnat amamam ta amal tawkhalakpa kandaneba miyamna thadokna kharaba sunnat ama hingat hanba matamda sahih chamagi sawapi gani haibado adu hujikki matam sineba eikoi kauroi hujikki matam sineba sahih chamagi sawapi gadorisi mipum khuding makna thadokna kharaba kaisuna tena thadokna kharaba amal macha du thiganaga eikoi hujik tawna bahotna se apik pa Allah gi rasul gi sunnat singse Allah gi rasul ba eikhoina nungsi na haiba taragadi Allah gi rasul na mahaki nungsi ba singi damakta Allah gi rasul na mandola karimta thamamba natiye Allah gi rasul na mabu nungsi ba mi singi damakta mandola tharmai macha masugi karimta tharamba natiye magi nupi li hauri singdu gi su karimta tharamba natiye Allah gi rasul na thamamba hairi sikarino aibu nungsiba taragadi aigi tarika dala u jannat tasu aigi inkha gonda loina makta leiminna se haibadu ado Allah gi rasul bu nungsiena hairi ba eikhoisina Allah gi rasul gi sunnat nungsida ba taragadi aina Allah gi rasul nungsi haibada ai chinthirime hujik Allah gi apambada 100% punsi lenba matamda miyam marakta samaj marakta kari haini wakhan pikpa mini masidi miyam ga manadaba mini haibase chapchana hainaba matamdu yawrame aduna eikhoigi marakta hujik mana adu tawkhre mana adu tawri haina mi engaga eikoi amal tawba taragadi eikhoigi amal yawhoroi maramdi amal tawba mi yamna leitramina aigi yumthangnabaduna amal tawribra aisu tawgena thiba taragadi ai amal dagi khali oiraneba maramdi aigi yumthangnaba aigi imungduda Allah gi amal tawba mi yamna phangaroidameba ai amal tawgi haib taragadi ai isa ithan khakta tagadaurimeba ithan khakta tawrena aina neglect charaga aduda amal dagi leitho leiba taragadi hayeng Allah gi marmangda lepa matamda ikaibana phiruk khummaga amadi kayamat ki saraba maisa marakta chenabado phiron yaudabida chenbado aduda eikhoisu dum yaura chelu dormeba adugi maraktagi kanthoaga adugi maraktagi eikoi leithoaga araski urumda leirugen haiba taragadi mayamna tawnari sidagi ahenba amal eikhoidi yawfam thoeba adugi amal ahenba do eikhoidi yawrakandane eikhoina araski urumda leiru dawrisi natab taragadi Allah gi rasul gi aina safat yawroina wasa uptaragasu Allah gi rasul nadi mabu magi ummat ni nungsibanina ya Allah aigi ummat am famdu dali hauriyena pukhat pirakani adubu karamba matamdano Allah gi rasul na pukhalakadawrisi hasar gi maidan sida aduk sangba matam dunia gi chahi lising amaga akhirat ki nong maga mana dorme
दुनिया की चाही लिसिंग अमगा आखिरत की नोंगमगा मानदौरमेबा अैखोइगिदि हुजिक नोंगालकपगांदा नुमित थोगइबा नुमिसि ताखिबकांदा ngasi नोंगमा हौख्रमेबा हयेंग नोंगालइमेबा नत्रने अदुबु थोगइबा नुमिसि सिगिसिसु कयामत की सुल खोंगपकांदा काइदन चाइदन लोइख्रदमे थोगइबा नुमिसि थोगइबा थासि si pumnamagsi loina mangkhradame adudagi atopa mafam amda habidi inaunoba mafam amdaneba ikhoina hogat lepodorisi adugi matamdudadi numitse sigi power si ikhoida lapna leiramisi nakna la adame maisa si adukki matik kangadorime jahannam jannat jannat jahannam gi mathakta thaba thong adugum laba eikhoigi wakhanna lamba phangdaba mafam singduda eikhoina karamba eikhoigi thawai machasina ngasi khajiktang eikhoida etum mamna aigi khutta thinkhipkanda imai makhangba ngamdadana kappi meba guli chari meba phaningai ne natrane adugi matamduda wana lelu gadawjo aduso eikoi khanseba eikoi khangba ngamgadra मिपुंग खुदिंगमक तौनरिमनिना मयाम चेनरिदु अदुम आइसु चेला लोइरे मफमदुगी ngamna ngamdaba thengnaruge na eikhoina khandokpa taragadi thare alhamdulillah khandokpiro adu nattabida eikoi kandaba yade na khanba taragadi eikhoida ahenba amal hapchal hauseba ahenba amal hapchal hausi eikhoigi amal sida nongma nongbagi hengal haninga eikoi hotna hausi aina ngasi karamba amal tawkhibano aina tumamdai matam sida nungtigi khallaba aina ngasi nongalakpadagi aina tawkhibsing sida allahgi ibadat kayam tawkhi allahna haiba indaba allahgi ibadat tagi leithokpa amal kayam yauki sisi aina nungtigi sum khanba adorde aingondagi gunagi thabaksi hanthrakane sigi amal siso ikhodi honningai hotnase tumamdai khudingi khanba aina ngasi karamba sunnata amal tawkhre hayeng ai ngasi sid tawkhramina hayeng adugi sunnatuda ai amal tawgani aina ikhoida amal sida hengatningai hotnase Allah na eikoi khuding mag hendok thidok na amal tawbang magi pangal pinabibo isano